ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯏꯌꯦꯡ ꯄꯥꯔꯠ 4 ꯑꯍꯥꯟꯕꯃꯛꯇꯗ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯔꯝꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯏꯌꯦꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯂꯤꯛꯂꯝꯕꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝ ꯁꯤꯟꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯌꯣꯛꯈꯠ ꯁꯟꯗꯣꯛꯄꯗ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯈꯪꯃꯤꯟꯅꯔꯁꯤ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯏꯌꯦꯡ꯫ ꯑꯍꯥꯟꯕꯗ ꯁꯣꯅꯥꯃꯨꯈꯤ ꯃꯅꯥꯒꯤ ꯃꯀꯨꯞ ꯆꯥꯃꯣꯁ ꯑꯃ ꯁꯪꯒꯣꯝ ꯄꯋꯥ ꯃꯈꯥꯏꯗ ꯂꯣꯟꯊꯣꯛꯂꯒ ꯃꯄꯪ ꯃꯈꯩ ꯆꯨꯝꯊꯣꯛꯂꯒ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯂꯕꯗꯤ ꯈꯣꯡ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛꯏ꯫ ꯑꯅꯤꯁꯨꯕ ꯑꯇꯣꯔ ꯒꯨꯂꯥꯞꯀꯤ ꯃꯅꯨꯡꯒꯤ ꯂꯩꯔꯤꯛꯅ ꯌꯣꯝꯁꯤꯟꯕ ꯃꯔꯣꯜ ꯑꯗꯨ ꯀꯨꯞꯅ ꯁꯨꯒꯥꯏꯔꯒ ꯆꯥꯃꯣꯁ ꯑꯃ ꯁꯪꯒꯣꯝ ꯄꯋꯥ ꯑꯃ ꯁꯥꯍꯜꯂꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯊꯛꯂꯕꯗꯤ ꯑꯃꯥꯡꯕ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ꯫ ꯑꯍꯨꯝꯁꯨꯕ ꯖꯥꯏꯐꯜ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯗ ꯇꯛꯂꯒ ꯂꯧꯕ ꯃꯍꯤꯗꯨ ꯄꯤꯊꯛꯂꯕꯗꯤ ꯑꯣꯕ ꯐꯍꯜꯂꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ ꯒ꯭ꯔꯥꯝ 100 ꯏꯁꯤꯡ ꯂꯤꯇꯔ 1.5ꯗ ꯐꯨꯠꯂꯒ ꯃꯗꯨꯗ ꯂꯤꯇꯔ 1.5ꯗ ꯉꯥꯏꯔꯕ ꯃꯇꯝꯗ ꯁꯤꯇꯥꯃꯤꯁ꯭ꯔꯤ ꯒ꯭ꯔꯥꯝ 50 ꯍꯥꯞꯆꯤꯜꯂꯒ ꯃꯗꯨꯗ ꯌꯥꯎꯝ 2ꯒꯤ ꯆꯥꯡ ꯂꯧꯗꯨꯅ ꯅꯣꯡꯃꯗ 4ꯔꯛ ꯄꯤꯊꯛꯂꯕꯗꯤ ꯅꯨꯡ ꯂꯩꯕ ꯑꯅꯥꯕꯗ ꯅꯨꯡ ꯀꯥꯏꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯉꯥꯁꯨꯕ ꯅꯨꯡ ꯍꯋꯥꯏ ꯏꯁꯤꯡꯗ ꯇꯤꯡꯂꯒ ꯄꯣꯞꯍꯜꯂꯒ ꯁꯨꯒꯥꯏꯔꯒ ꯂꯧꯕ ꯃꯍꯤ ꯑꯗꯨꯒ ꯈꯣꯏꯍꯤꯒ ꯊꯛꯂꯕꯗꯤ ꯐꯪꯕꯤ ꯐꯒꯠꯍꯜꯂꯤ꯫ ꯇꯔꯨꯛꯁꯨꯕ ꯊꯔꯣ ꯑꯀꯪꯕꯒꯤ ꯂꯦꯝꯐꯨ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯖꯔꯕꯗꯤ ꯈꯣꯝ ꯊꯣꯛꯇꯕ ꯑꯗꯨ ꯈꯣꯝ ꯊꯣꯛꯍꯜꯂꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ꯫ ꯇꯔꯦꯠꯁꯨꯕ ꯇꯤꯡꯈꯪ ꯌꯥꯝꯅ ꯂꯨꯅ ꯈꯣꯡꯗ ꯌꯨꯈ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯃꯅꯥ ꯑꯀꯪꯕꯒꯤ ꯅꯥꯀꯜ ꯑꯃꯗ ꯆꯤꯅꯤ ꯑꯉꯥꯡꯕꯗꯨ ꯅꯪꯅ ꯊꯤꯠꯂꯒ ꯇꯩꯔꯒ ꯇꯤꯡꯈꯪ ꯌꯨꯐꯝꯗꯨ ꯈꯔ ꯍꯣꯠꯇꯣꯛꯂꯒ ꯅꯞꯇꯨꯅ ꯐꯤꯅ ꯐꯥꯖꯤꯟꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯊꯝꯂꯕꯗꯤ ꯇꯤꯡꯈꯪ ꯊꯣꯛꯂꯛꯏ꯫ ꯅꯤꯄꯥꯜꯁꯨꯕ ꯆꯦꯡꯀ꯭ꯔꯨꯞ ꯃꯅꯥ ꯃꯔꯨ ꯄꯨꯟꯅ ꯁꯨꯒꯥꯏꯔꯒ ꯈꯨꯖꯤꯜ ꯂꯩꯄꯨꯝ ꯇꯧꯕꯗ ꯊꯣꯝꯂꯕꯗꯤ ꯈꯨꯖꯤꯜ ꯂꯩꯄꯨꯝ ꯊꯨꯅ ꯐꯍꯜꯂꯤ꯫ ꯃꯥꯄꯜꯁꯨꯕ ꯕꯣꯀꯨꯜ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯨ ꯁꯨꯒꯥꯏꯔꯒ ꯂꯧꯕ ꯃꯍꯤꯒ ꯊꯨꯝꯒ ꯌꯥꯅꯔꯒ ꯊꯣꯝꯕ ꯁꯝꯖꯥꯕꯤ ꯐꯩ꯫ ꯇꯔꯥꯁꯨꯕ ꯙꯤꯇꯀꯨꯃꯥꯔꯤ ꯍꯥꯏꯕꯗꯤ ꯑꯦꯂꯣꯚꯦꯔꯥꯒꯤ ꯃꯅꯨꯡꯒꯤ ꯃꯅꯞ ꯍꯥꯏꯕꯗꯤ ꯖꯦꯜꯒ ꯌꯨꯕꯤ ꯊꯥꯎꯒ ꯇꯤꯟꯅꯔꯒ ꯇꯩꯔꯕꯗꯤ ꯂꯋꯥꯏ ꯁꯥꯕ ꯀꯣꯛ ꯉꯥꯎꯕ ꯐꯩ꯫ 11ꯁꯨꯕ ꯌꯣꯠ ꯊꯥꯡꯅ ꯁꯣꯛꯄꯗ ꯏ ꯈꯛꯇ꯭ꯔꯕꯗꯤ ꯆꯅꯝ ꯁꯨꯒꯥꯏꯔꯒ ꯊꯣꯝꯂꯕꯗꯤ ꯏ ꯈꯛꯏ ꯌꯥꯝꯅ ꯊꯨꯅ ꯐꯍꯜꯂꯤ꯫ 12ꯁꯨꯕ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯕꯗ ꯄꯨꯛ ꯃꯣꯔꯣꯛ ꯁꯤꯡꯂꯥꯏ ꯅꯥꯔꯕꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ 2-3ꯗꯪ ꯁꯥꯏꯗꯨꯅ ꯆꯥꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯍꯜꯂꯤ꯫ 18ꯁꯨꯕ ꯂꯐꯣꯏ ꯆꯪꯕꯤꯒ ꯆꯦꯡꯀꯨꯞꯀꯤ ꯋꯥꯏꯒ ꯃꯨꯟꯅ ꯇꯣꯠꯂꯒ ꯉꯥꯏꯍꯥꯛ ꯊꯝꯂꯒ ꯃꯍꯤ ꯆꯨꯝꯗꯨꯅ ꯂꯧꯔꯒ ꯊꯛꯂꯕꯗꯤ ꯏ ꯌꯥꯝꯅ ꯐꯩ, ꯏ ꯆꯥꯎꯈꯠꯂꯤ꯫ 13ꯁꯨꯕ ꯌꯣꯠ ꯊꯥꯡꯅ ꯁꯣꯛꯄ ꯂꯥꯏꯖꯧꯕꯗ ꯌꯥꯏꯉꯪ ꯑꯇꯦꯛꯄ ꯁꯨꯒꯥꯏꯔꯒ ꯇꯩꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯍꯜꯂꯤ꯫ 15ꯁꯨꯕ ꯌꯨꯕꯤ ꯊꯥꯎꯗ ꯑꯆꯥ ꯀꯔꯄꯨꯔ ꯆꯥꯡ ꯃꯥꯟꯅꯅ ꯍꯥꯞꯂꯒ ꯇꯦꯖꯄꯥꯠ ꯃꯅꯥꯗ ꯇꯩꯔꯒ ꯃꯩ ꯊꯥꯔꯕꯗꯤ ꯇꯤꯜ ꯀꯥꯡ ꯐꯩ꯫ 16ꯁꯨꯕ ꯇꯤꯟꯁꯤꯕꯤ ꯃꯔꯨ 8ꯇꯪ ꯑꯉꯥꯡꯒꯤ ꯃꯉꯛꯇ ꯁꯤꯕꯤꯔꯕꯗꯤ ꯑꯉꯥꯡ ꯃꯁꯥꯗ ꯇꯤꯜ ꯍꯦꯟꯕ ꯐꯩ, ꯇꯤꯜꯒꯤ ꯂꯩꯅꯥ ꯀꯣꯛꯏ꯫ 18ꯁꯨꯕ ꯈꯣꯡꯅꯥꯡ ꯃꯔꯥ ꯐꯨꯠꯂꯒ ꯊꯛꯂꯕꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯩ, ꯏ ꯃꯔꯤ ꯁꯦꯡꯏ, 이 ꯐꯒꯠꯍꯜꯂꯤ꯫ 19ꯁꯨꯕ ꯍꯛꯆꯥꯡꯗ ꯂꯥꯏꯀꯣꯏ ꯇꯧꯔꯕꯗꯤ ꯅꯨꯡꯁꯤꯟ ꯍꯥꯏꯕꯗꯤ ꯐꯤꯖꯤꯒꯤꯔꯤ ꯑꯃꯁꯨꯡ ꯐꯤꯠꯀꯤꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯅꯣꯡꯃꯒꯤ ꯂꯥꯏꯀꯣꯏ ꯇꯧꯕꯃꯐꯝꯗꯨꯗ 5-6ꯂꯛ ꯇꯛꯂꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯩ꯫ 18ꯁꯨꯕ
ꯍꯛꯆꯥꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯐꯨꯔꯤ ꯊꯨꯡꯕꯗ ꯏꯁꯤꯡꯗ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯤ ꯐꯤꯖꯤꯒꯤꯔꯤ ꯈꯔ ꯌꯥꯛꯂꯞ ꯍꯥꯞꯂꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯔꯕꯗꯤ ꯐꯨꯔꯤ ꯊꯨꯡꯕ ꯐꯩ꯫ ꯀꯨꯜ ꯁꯨꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯍꯥꯏꯕꯗꯤ ꯌꯦꯅꯝ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯆꯥꯛꯆꯥꯃꯥꯡ ꯄꯨꯡꯈꯥꯏꯃꯨꯛ ꯃꯃꯥꯡꯗ ꯆꯥꯔꯕꯗꯤ ꯏꯁꯤꯡ ꯄꯧꯔꯛꯏ, ꯏꯁꯤꯡ ꯌꯥꯐꯝ ꯐꯍꯜꯂꯤ꯫ 12 ꯁꯨꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯨ ꯃꯨꯟꯅ ꯐꯨꯠꯂꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯔꯕꯗꯤ ꯀꯣꯛꯇ ꯍꯤꯛ ꯂꯩꯕ ꯉꯝꯗꯦ, ꯍꯤꯛ ꯂꯩꯕ ꯐꯍꯜꯂꯤ꯫ 12 ꯁꯨꯕ ꯌꯨꯝꯗ ꯁꯦꯝꯕ ꯌꯨꯕꯤ ꯊꯥꯎ ꯑꯁꯦꯡꯕꯗ ꯅꯤꯝ ꯃꯅꯥ ꯑꯁꯪꯕꯗꯨ ꯃꯐꯣꯜ ꯇꯥꯅ ꯇꯛꯈꯥꯏꯔꯒ ꯑꯁꯤ ꯃꯩꯇꯥꯜ ꯑꯔꯥꯕꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯃꯨꯟꯅ ꯉꯧꯁꯤꯜꯂꯒ ꯂꯨꯝꯕꯨ ꯁꯥꯅ ꯁꯝꯈꯣꯡ ꯌꯧꯅ ꯇꯩꯔꯕꯗꯤ ꯁꯝ ꯀꯦꯟꯕ ꯐꯩ, ꯀꯣꯛꯇ ꯍꯤꯛꯁꯨ ꯂꯩꯇꯦ꯫ ꯊꯣꯏꯗꯤꯡ ꯊꯥꯎ ꯑꯍꯤꯡꯕꯗ ꯍꯩꯀ꯭ꯔꯨ 4-5ꯗꯪ ꯄꯣꯞꯂꯤ ꯁꯨꯒꯥꯏꯔꯒ ꯇꯤꯡꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯊꯝꯂꯒ ꯈꯨꯠꯇ ꯒ꯭ꯂꯣꯞ ꯎꯞꯂꯒ ꯁꯝꯈꯣꯡ ꯊꯦꯡꯅ ꯇꯩꯔꯒ ꯀꯣꯛꯇ ꯐꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯣ ꯆꯨꯗꯅꯕ ꯑꯍꯤꯡ ꯑꯃ, ꯑꯌꯨꯛꯇ ꯆꯦꯡꯍꯤ ꯂꯣꯜꯂꯒ ꯂꯨꯊꯣꯛꯎ, ꯁꯝ ꯀꯦꯟꯕ ꯐꯩ, ꯁꯝ ꯐꯖꯩ, ꯁꯝ ꯃꯨꯏ꯫ 14 ꯁꯨꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯍꯨꯝ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯃꯥꯏ ꯇꯥꯔꯒ ꯁꯥꯏꯗꯨꯅ ꯆꯥꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯕꯗꯤ ꯍꯛꯆꯥꯡꯗ ꯂꯥꯏꯅꯥ ꯇꯤꯜꯅꯥ ꯆꯦꯟꯗꯦ, ꯍꯛꯆꯥꯡ ꯁꯦꯡꯏ꯫ 15 ꯁꯨꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯐꯨꯠꯂꯒ ꯊꯛꯄ, ꯆꯥꯏꯊꯕ, ꯂꯨꯖꯕ ꯇꯥꯔꯕꯗꯤ ꯍꯛꯆꯥꯡꯗ ꯂꯥꯏꯊꯨꯡ ꯂꯥꯏꯅꯥ ꯆꯦꯟꯗꯦ, ꯁꯤꯗ ꯍꯤꯗꯥꯛꯅꯤ꯫ 16 ꯁꯨꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯂꯁꯤ ꯃꯅꯥ 10ꯃꯨꯛ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯏꯁꯤꯡ ꯆꯥꯏꯁꯦꯜ ꯑꯃꯗ ꯊꯥꯗꯗꯨꯅ ꯇꯤꯡꯂꯒ ꯑꯍꯤꯡ ꯑꯃ ꯊꯝꯂꯒ ꯑꯌꯨꯛ ꯌꯥꯍꯧꯔꯒ ꯏꯁꯤꯡꯗꯨꯅ ꯃꯤꯠ ꯑꯅꯤꯃꯛ ꯆꯥꯝꯂꯕꯗꯤ ꯃꯤꯠ ꯐꯍꯜꯂꯤ꯫ 18 ꯁꯨꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯨꯂꯁꯤ ꯃꯅꯥ 8 ꯈꯣꯏꯍꯤꯗ ꯂꯨꯞꯂꯒ ꯆꯥꯔꯕꯗꯤ ꯐꯝꯕꯤ ꯐꯒꯠꯂꯤ, ꯄꯨꯛꯀꯤ ꯂꯥꯏꯅꯥ ꯑꯌꯥꯝꯕ ꯀꯣꯛꯏ꯫ 19 ꯁꯨꯕ ꯏꯔꯣꯏ ꯁꯪꯒꯣꯝꯒ ꯆꯅꯝꯒ ꯆꯤꯅꯤ ꯑꯉꯧꯕ ꯈꯔꯒ ꯈꯦꯔ ꯍꯧꯔꯒ ꯆꯥꯔꯕꯗꯤ ꯐꯝꯕꯤ ꯐꯒꯠꯍꯜꯂꯤ, ꯌꯥꯝꯅ ꯀꯥꯟꯅꯩ꯫ 19 ꯁꯨꯕ ꯅꯣꯡꯃꯒꯤ ꯄꯦꯔꯨꯛ ꯃꯅꯥ 8 ꯈꯣꯏꯍꯤꯒ ꯆꯥꯔꯕꯗꯤ ꯄꯨꯛꯀꯤ ꯂꯥꯏꯅꯥ ꯑꯌꯥꯝꯕ ꯀꯣꯛꯏ꯫ 20 ꯁꯨꯕ ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯟ ꯍꯥꯏꯕꯗꯤ ꯐꯤꯖꯤꯒꯤꯔꯤ ꯈꯔ ꯍꯩꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯛꯆꯥꯡꯗ ꯃꯍꯤꯛ ꯃꯇꯥꯡ ꯆꯦꯟꯗꯦ, ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪꯗꯁꯨ ꯑꯁꯨꯝꯃꯛ ꯊꯥꯡꯒꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ, ꯍꯪꯅꯤꯡꯕ, ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ 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 ꯍꯌꯨꯝ ꯁꯤꯗꯕ